ꯍꯨꯟꯉꯥꯛꯄ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯐꯥꯔꯒ ꯐꯥꯗꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯥꯊꯨꯅ Vidyasagar Khuman Thingbaijamgi postagi lokhojarke hauze Arambai Tengol gi Hwjik2 gi Army Chief Imphal Da Aknba mayumdagi ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯦ ꯉꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅ ꯊꯥꯗꯣꯛꯄꯤꯔꯦ ꯅꯣꯏꯅ ꯇꯧꯒꯗꯕꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝꯅ Breaking news ki update amadagi lokhojarke Arambai Tengol Commander Kanan Singh ngasi fakre khudakta thadokadabani haina khongjang changsinkhre hauzik Honorable MP Rajya Sabha Iningthau Maharaja Sana Jawalai Shemba amadi Kairau AC Honorable MLA Shri L Rameswar Maitai Puna Governor da AT gi fakiba sing thadoknaba thakjili Iningthau amadi Kairau Kendra gi MLA anina Governor da fakiba sing thadou natraga Iningthau makhoi ani oina fabiro haina haikhre Arambai Tengol gi luching purel korongamba khuman gi update gi lokhojarke Ai kaidano laklage ai oina faro natradi mishimina yam thoklani Assam gi Kuki Soo group singna Sengdorakli Manipur based over print amadi electronic media singna report tawkiba paw amagi matangda Assam gi Kuki Soo group singna Sengdorakli Assam government ka suspension of operation su chanabani haiba KRA Assam gi chairman Janglun Hang Singh UKDA gi general secretary Janglen Kipjen amasung KLA Assam gi president Kaimin Thangyo sign tawduna thadorokpa cherol amada tha asigi mangada Guwahati da pangthokiba mifam adu Manipur da based tawba amadi su agreement sign Taunariba Kuki group sing amadi Manipuri issue ga mari leinade hairi su extension ga mari leinana wari sanaki badu Assam da based tawba Assam lainga ka su agreement sign Taunariba Kuki group sing amasung Assam government ani gi marakta sanaki ba wari ni su da leriba Assam gi Kuki group sing amasung Assam government ani gi marakta kumja 2012 tagi tha taruk khudingi mifam pangthokuna lakli haina su phongdorakli Popular government ama athubada laklagani MLA Y Radeshyam State asida thuba matamda popular government ama laklagani haina hianglam kendra gi MLA Dr Yumnam Radeshyam na phongdokladuna lainga ama hek lakpaga kendra si chawkhatpada mangjil thaba kendra ama ohenna bahonagani haikhre MLA Local Area Development Fund gi makhada Elang Khangpokpi government aided High School gi nauna saba ka manga ngasi sangaba gi thoramda MLA Y Radeshyam na mathaki wafam asi phongdokladuna mahang hai State asida thokliba chahi ani helaba irang asina lamdam asigi Chawkhat thawrangi thabak singda chawna chaitheng pikre state asigi oireba phibam asidagi hogatpa ngamnabagi damak laiminariba maselgi marakta amana amabu ngakpiba changi haina su phongdokhi Assamda illegal immigrant khandokpagi thabak chatharagani Himanta Biswa Sharma Assamda illegal immigrant sing masak khangdokpaga loinana maramda halanbagi thabak makhatana chatharagani haina state asigi chief minister Himanta Biswa Sharma na phongdokre ngasi pangthokiba press conference amada chief minister Himanta Biswa Sharma na hai Supreme Court ki Constitutional Bench amana Citizenship Act ki Clause 6 ki makhada review hearing ama chathaki bagaloinana illegal immigrant mari leinaba document pai de miyoi sing masak khangdok bagaloinana maramda halan khina bagi thawrang asi lokhalakpani the immigrant expulsion from Assam order 1950 hawjik chatnaba maramna mito masak khangdok tuna maramda halan khibagi matangda Assam government na judicial approval lobagi mathau tade haina Supreme Court ki Constitutional Bench na mayek sengna khangalakle haina so Himanta Biswa Sharma na pawmising da thamki Chief Minister Himanta Biswa Sharma na makhata arduna hai Assam da mito masak khangdok tuna maram da halan khina bagi order district commissioner sing DC na thokna bagi hak makhoi de lei maram asina asigumba thabak ama expansion agi matang da court gi ayaba lobagi mathau tade haiba Supreme Court na mayek sengna Khangalakle Assam da mito khandokpa amadi maram da halan khiba haiba se state asigi lenga ki makhutta sakti lei haiba se ekoi hana khangdabani haina su phongdokhi National Register of Citizen NRC ga mari leinana haukiwa chahi khara sida mito khandokpagi thabak taptha duna leiramba do hawjikti Supreme Court asengba wafam khangalaklabana athuba matamda document su na paidaba immigrant sing masak khangdok tuna maram da halan khinaba akanba thabak chathaba hawragani hawjikti foreigneri haina masak khanglaba miyoi amabu tribunal da tharamba du thararoi court pending leitaba casing da pushback implement tawba hawkhre masigi dama hawkiba numit kharani asida sem saba pumloi loikre haina su Chief Minister Himanta Biswa Sharma na makhata na pawmising da phongdokhi SDPO Anand Mihata maru oina chenariba KNA gi luchingba kamgin thanggangti fare moreda Kuki singna protest rally chatkhre Haukiba ing 2023 ki October 19 da More Police Station gi Subdivisional Police Officer SDPO Chingtham Anand sniper rifle na kapada laikidaba thogdokta maru oina chenariba Kuki National Army KNA gi top leader kamgin thanggangte LSK gangte Assam Rifles amasung NI gi apunba team amana chathakiba operation da phaba ngamkhre press na phangba pauda mahak tha asigi tarukta Assam Rifles amasung NI gi apunba team amana chathakiba operation aduda
Hwre Police Station gi manung chana laiba Mandoi Bank dagi faba ngamkhibani mahak faba matamda magazine ga konaba 9mm pistol ama amadi tongan ba maroi bache chang kaya su phangba ngamkhi loinana kene gi top leader kamgin thangang te se Imphal More lambi gi mafam kaya da Manipur Police Commando da chathaki ba ambush gi thogdo kaya da maru oina chenaba misak ama suni hari kene gi leader kamgin thangang te fa ki ba thogdo du gi maukta More da leiba Kuki singna ngarang pungkun ga mari gi ban kaukraba matung ngasi makha ta na protest rally chatkibaga loinana mahak puthadu u haiduna tongan ba khongjang kaya su sangsin khre kene asi in 1988 da Kuki nationalism sagana bagi damakta lingkhat khibani Kuki kene asi BSF ki team ga loinana ayuk pung 7:15 rom taba aduai da thungna ki team aduna hariba semgot sagatliba helipad ki ground adu yengsiling ei cherak Western Science School gi maning thangbada leiba Garden Bank kaina khangnaba chingdum macharom dagi Kuki Millitantsingna sniper season aduna atamna SDPO Chingtham Anand Kumar da nongmai maru ani kapsilakhi bani thaudo aduda maru amadi anangi ye thangma nangal da panduna thabak rom da phaudo khibani soglaba anan security force na More community hospital da pukhatuna first aid piringai da hospital da leikhidabani leikhidraba SDPO Chingtham anangi thawai yaudaba hakchang ado army gi helicopter sizinaduna numit adugi ayuk pung 13:35 rom taba matamda Imphal airport da puraktuna James hospital da postmortem taunabagi damak purakhibani Amarom da Manipur state manung da tongan balenga ama taliba Kuki singilu chingmani haiba sugi kadar amasu oiriba kamgin thangang tebu National Investigation Agency NI na fakhibaga da Kuki Student Organization case on Aknba mong da yaning da bafongdok tuna ngarang numidang wairam gi pung tarukta gi kaukhiba Technopol district total sadon mapung fana chathari kamgin thangang tebu NI na fakhiba siga mari leinana Manipur gi governor Joy Kumar Balada memorandum ama Technopol gi MLA letpau hawkip ki khutang da pisin khre haidi michang mikhai naidana tam ama sungching da chap manaba lo chana halo French Revolution da achangbalan mi ama oina amadi political leader ama oina Mama leba ki damak kathokpaga loinana Napoleon na lawkiba thodang malemgi miyam na ngasi phawba kaudana leiri ningsingli Emperor of France Napoleon na hairami afaba ima ama piu malem asi joy tawge wahai asi yamna artha leiba matam pumnamakta chumduna ta leiragani adubu lamdam asidadi ima haiba wahai asi gi wahan thok khangdaba miyoi kaya leire thogakle lamdam asi gi puwari gi tangka kaya da Manipur gi ima singna lawkiba thodang sanagi mayeng na iduna leiribani Ima singi kathokpagi thauna aduna ngasi malemgi miyamna sakhanglibani saktaklibani adubu Hwjik2 luraba tanfam asida ima singda onshenduna hayaningdaba wahai wata sijinarakba haibasi ima singna thamoi sokna ningamdana lehauragani wahai asi kaidongai da hairoidabani haigumsi aikhoigi puwari hanganna yenglubada ingkumja 1904 da Manipuri ima singna British Colonial Authority gi mayauta haukiba ahanba nupilan amasung ingkumja 1939 gi December 12 da British ki Aranba thawongi mayokta Thauna farabi ima singna khwangda khwangche laktuna imalaiba ki damak thawai phawwa kathoktuna haukiba anishuba nupilan mai paki malemgi miyam na ngasi phawba ningsingli singthari puwari gi lamai da sanagi mayekna iduna leiri historical landmark oina Imphal West ki Babupara gi General Post Office manakta nupilan Memorial Complex masek mangal thokna leiri Cheif khudingi December ki tang 12 da state ki thakta nupilan ningsing thoram pangthoktuna thauna farabi ima singi mafamda ikai khumnaba uli ngasi ki chada nauda masa masu Aikhoina ima sing thauna farabi ima sing buning singduna ikai khumnaba uli Manipuri ima sing nupi singi kathokpa amadi thauna lingjel ngasi gi malemda achoba fida ama kanduna leiri amarom da su khwairamban kaithel nupi sing tagi oiba kaithel malemda ani shude khwairamban kaithel phambi ima singi thauna lingjel pal amata na thingba ngamde ima singi ihauda matam gi lengak pairiba sing thak ninglibani Hwjik state asida tholiba chahi ama tha mari sujilaglaba irang asida ima singna mafam khudingda ahing nungthel naidana khwangda khwangche laktuna Mayok yari lan thengnabri adubu kanagumba kharana aranba mongda ima singbu chai thangba yaurakpada ima sing asawbana pangkhai lan khiduna chongthoktuna mayok yari ima singna chumduna ta leiraba asida lai fawba ima singi mayokta lepang ngamgani thajade hojik ima sing pen daba amadi ningamdaba na miyamgi mang thana chongthorakle thokliba irang asi loisinaba hotnabada ima singna achoba thodang lori ing 2023 gi May 3 dagi Kuki narco terrorist singna oithoklaroi daba manglan oina makhoi gi oiba tongan balenga ama natraga union territory ama semnaba demand tawduna mitei singi mathakta chatharakli balanda asi tha kungani thoi mapung farakle irang asina maram oidna state asida leiramba BJP na luching balenga adusu muthatuna president rule thamli president rule manung asida matamdugi lengakna ngamlamdaba thabak thoram kharadi paikhalakpa ure adubu mapungda yengbada law and order gi fibam asi mapung phana hanjinba ngamdri tampakta law and order gi fibam khara makai fagalaba su chingda DPR gi lengak sasan asigi mami oina taba udri su chatnariba tongan ba Kuki terrorist lupsingna central amadi state na haiba wafam amata tadana makhoina tawningba tawduna makhal makha kaya gi hingsa chathari
ngasi state asida president rule thamduna Manipurgi governor Ajoy Kumar Balana Union Home Minister Amit Sahagi yathang makhada mahosagum ching amasung tamda leiriba miyam chathok chasin yanaba khongthang lokhalagli adubu Union Home Minister gi pautang matungina lokhalagli ba khongthang adu tampaki miyamna di ikai khumnaba uli adubu chingda leiriba lamhen tuhenba Kuki terrorist amadi Kuki gi CSO singna di singna duna leiri masi khangna center amadi state lengana Hwjik2 kudakta gi chingda law and order gi fibam fagat hannaba lokhat payaba kan mathabak lokhat fam thoi tampakta ngakta lo chanaraga chingda di chatna daba haibasi constitution na piriba miyoy bigi hak adu khonggaw na bani hairi de bagi maram laite hojik leiriba president rule lengak asina chingda constitution na piriba chana kanglon sing ba le tawriba asi khangsin usinadana leithokpa yaroi chinga masung tampakta leiriba miyam puna manaba mieng amada constitution na piriba chana kanglon sing ngak na chana bahona gadabani achal mirai naiba lengak state asida leiba yaroi Chahi ani helaba thokliba irang asi loisina ba honna bagi mahota ngai ki oiba thousel tharang chathabana mausagi punsida hanjun hanba ngamloi haibasi PR lenga asina sukhang phamthoi athuba matamda irang asi loisinuna mausagi fibam da hanjuna ba honna gadabani irang asi loisin ba ngamdrabadi thoning da ba thokdok wathok kaya tholak tuna lamdam asi maikai khangdaba tamba ngamdaba lambi amada chatkibasu yai Layoi khrabai khoigi ipa ipu singna thambiram bai khoigi lam aikhoigi ngamkai ngasi gi charo surol chada nauda aikoina nga kadabani aikhoigi lam inchi ama fawba mangba yaroi